Image Paodam Yang Biri Bakwai Kibiku, Tam Kuman Narem Tramlok Sevolina, Nasigi, Maruba Paul Pizeri. C20 India 2023 Vasudev Uttam Bakam National Conference Nasi Mr. N. Vienna Haudokre. Media focus on demand reduction of drugs as part of war on drugs in Haiba Hiramda Media Awareness Workshop Pangtokre. Artist singer Semins Hajinba documents in Sinaduna, Department of Mating Logani Highway Wakal Tadok Yuhaina, Art and Culture Department ki Deputy Director J. Dharmara Sarmana, Pongdokre, Lenana. Telangana Prime Minister Narendra Modi na Lupa Crore Sing Tramathul Chahum Sanga Pahet Kadaba Project Kayagi Rep Yung Tamkre. Music Mapung Eva Paulo Vidasi. Mr. N. Biena C20 India 2023 Vasudev Kutumbakam National Conference ngasi Hotel Impal la hudokre. G20 ki saruk ama oina One Earth, One Family, One Peace haiba team na pangthokiba conference asi Sinmaya Mission na sinmani throm to that Sinmaya Mission Senai Resident Spiritual Mentor Swami Mitrananda Loktak Development Authority ki Chairman M. Asni Kumar Sinmaya Mission Trust Manipur ki Secretary Lieutenant General Retired L. Nisikanta, University Singi Vice Chancellor Singh, Educational Institute Singi, Professor Singh, Army ki Retired Torwa Amadi, Housing Tabak Toriba, Officer Singh Saruyaki. Nasi, Hodopaki session adugi, Matung Tarak Pada, technical session Amasu Sataki, Hyderabad technical session Sing adugi, topic Singi Manungda, Dharma, Education, Ecology, Geopolitics Amadi, Defense Yauki. From the Wangang Mr. N. Billion High, Manipura, Nupi Kataki Oba, Sainik School Ama Lingam Gitarang Taure, Masidamak, Bishnupur District Mapam Amada, Ekar Kungahum Doram Park Sawalam Amaloxin to the Tamle. Nasi Pangtokeva Seminar Asina, Malay Pumbuda, Machin Manau, Universal Brotherhood Obegi, Wakalon, Sandukpada, Mateng Palagani, Haiki. Manipur Gilay Nupi Singi, Moigi, Galiver, I did the biggest sacrifice, and like which they matter of Sinmagi, Kugi, Mitandra, quite a minute, Hadu Sina, Sinakwe, Dushnupur area, Lampane, 23 acres, Torkana, which no peak of the Yoga, Hanet, Mayanda, Filtoming Masi, Taritarama, they will stay here up to 15. Miss India, I don't know language they quick any Makalamatagi, Fataba, Tony Nina, Yanimoidaba, I could eat a chopper, what's up, Amatan, Bawat of within a vine, pay. Industry 5.0 The New Revolution Highway Sigi Yankai Maridak Suba Midterm Symposium Ngasi National Institute of Electronics and Information Technology NIE LIT Imphalda Mr. N. Biriana Athoiba Mithungnen Oidro Pangthokre Hayang Power Satagadaba Midterm Symposium Asi Institute of Electronics and Telecommunication Engineering IET in Sinmani Thromaduda IET Igi President Dr. V. Ganesh Sekhar Nakpigani V. Gunasekar Reddy IETE Imphal Center ki Chairman Ice Kulsandra TPPC ki Chairman Professor D.S. Bormane Manipur ki Hana Vice Chancellor Ramba Professor Ice N.K. Sharma Secretary General IETE GP Captain Sonpal Singha Retired Dharmanjari University ki Vice Chancellor N. Rajmohan Additional Director General Prasad Bharati Sunil Srivastava Director NIELIT Imphal N. Devachandra Indian Space Research Organization ISRO ki official sing amadi lebak sigi delegate kayasu saruk yaki ngasigi thorong manung channa Mr. N. Biriana Sobinar amasu phongki thorong ki athoba mithonglang ni warem pirduna Mr. N. Birian Hai asigumba symposium asigi saruk ama oina amadi IETE gi fraternity singi marakta yawu phangasi yamna apen poi
Industry 5.0 aduga Fifth Industrial Revolution hairiga su khangnariba asai industrialization gi anuba tangkak amani haina haike aina yadaba mongda semtoklaba silencer sing garida sinaba amadi aina yadaba mongda garida tinted film napsinba singi batakta legal action lokhatuna fine singba thiel lagani haina ngasi Imphal West ki SP ibumchana Imphal West ki SP office ta pawisinga unaba amada phongdokre March thadagi Imphal West pumbada ngasi phawbada police na sathrakhiba drive ta punna semdoklaba silencer chamaga marfu taret phagat pangamki amadi gari sahunga yankhai marida naplamba tinted film setok pangamki phagalaba silencer sing adu ngasi pawmi singi mamangda puthoktuna utkhibaga loinana khwaidagi yamna silencer phagatpa ngamkhiba Lamsang Police Station amadi Imphal West ki CDO unit ta Imphal West ki SP na puning thawut tuna mana mathum sing sinaki SP na pamusinga unaba du da hai semdoklaba silencer sinaba sei Motor Vehicle Act ki section yankhai ni thogi makhada aina athingba lei haina phongdorli amadi masina nubidangi matamda disturbance kaya masu pinabi masa oi haiki amromda tinted film sinaba asi 70% transparent oigadabani haibagi Supreme Court ki ruling lei full tinted film sinaba asina gari manung da crime kya sathrakpa yabagi basaka basuk oiri phagalaba silencer sing asi yamna athuba matamda media gi mamangda roller na taktuna dispose tawnaba thawrang lokatlagani haina su SP sina makhata na phongdokhi yamna laina phangpana ngasidi lamdam asigi loji loya sinba thungna drug sinabagi mami taraklei Miam punna amata oina thengnarba khaktada khunai asi drug tagi kanba oithokani haina Social Welfare Minister Haigam Dingona phongdokre Imphal gi Thangal Bazar da leba Sangai Continental da media focus on demand reduction of drugs as part of war on drugs haiba theme da Social Welfare Department amadi Editors Guild Manipur sinduna Nasa Mukt Bharat Abhiyan campaign gi manungsana pangthokhiba nomugi oiba media awareness workshop hodokpagi thoramda saruk yaduna ngalingai matamda paisa paiba myoi khara khaktana drugs sinabagum toramba adu pambai laina phanglakpana maram oirga ngasidi lamdam asigi loji loya sinba thungna drug sinabagi sang wangkhalakpagi mami tarakli drug na saitheng pidaba mafam lesilaktre ngasidi drug ki issue sing asi loisinaba haiduna matam kya gi mamangdagi tongan ba khongthang kya pakhetuna lakli ngasi maksu state asigi panliba lengak asina war on drugs na singba hodoktuna khonai asidagi mayai ka bachinja maru phangna muthatnaba pandamda khongjang kya leptana sangsilakli adumaina mak khonai asida ngasi su drug ki warosin chapchana loisinbari ngamdri drug ki lantheng asi mai pakna sangsinbada section khara khaktana honabana ngamloi khonai asigi meyam punna amato ina thengraba khaktada khonai asi drug tagi kanba oitok kani thajai haibu wafamsu minister na phongdokhi mana check pasal thame adar masi akoina media khatana akoi khonor kana ngamgadam nate adidi akoi gi laiba department khatana khonor kana ngamgadam nate aduga laiba akoi gi pahaliba government sin khatana khonor kana ngamgadam nate masi te chawaiba chawai involvement akoi praja section khudi makta ari club ari mara paibi laiba akoi gi nahang sing ari praja punamangna akoi gi haiba kemo sing de changsen nakanda akoi masin manar kanda koi unity organda masi gi akoi gi laiba akoi drug ki issue se koi masi changsen ba koi mai papang ngani hai from mapugi warol peduna Editors Guild Manipur gi president Khogendra Khomramna nom kangdana state asida crore kaya gi drug phabagi pau aikhoina leptra tari masimak aphabu khudam amadi natte lengak sangsiliba war on drugs ki mai pakhanaba honabada aikhoina kari thodang lowba yabage haibadu nainanaba workshop asi pangthokpani lengakna drug ki mayokta sangsiliba lantheng asi mai pakhanbada demand reduction hantanba haiba asi yamna maru oi maram asina demand reduction da media na kari tawdang lowba yabage haiba adu khana nainaba workshop asi pangthokpani haiba wafamsu ma thamki thamdura saruk yakiba social welfare gi director NG Uttam haikibda Manipur da drug ki issue asi English singam zawapan marfu adoi dagi lerekhre lamdam asidra drug lalonba masi helapagi maru oiba singi manungda Manipur gi
Manipur Myanmar ga tainari ba ngangphai paring da sarawna kilometer samri rom sangba sida mapung phana fencing tawdabana Myanmar rom dagi miyoi kaya na sangthok saksin tawduna drug pusilakpana asoba maram amasu oiri Manipur da drug ki samasya asi thoidokna nungnang ningai oiri badi naha oiri ba sahi nori ba naha singna drug ta laisu ba sina maram oiriga aikhoi gi tungi mirol da asoba threat ama peri layang na lamdam sidagi drug maru phangna manghan khiduna drug free state ama ohenna ba sangsileba war on drugs amadi asi mai pahan bada media NGO civil society amadi lamdam sigi mipum khudingmak thodang lei haiki ngasi thoram aduda social welfare gi director NG Uttam editors guild Manipur gi president Kogendra Komdam loinana lamdam asigi editors sing paumi sing amadi NGO singi representative sing yauna tongan ba maroiba miyoi singsu saruk yaki workshop adugi technical session da social welfare gi director NG Uttam da importance on demand reduction in drug policy Dr. R.K. Lenina empowering youths to say no to drugs loinana Saswogi R.K. Tikena role of NGOs in demand reduction haiba hiram singda maruiba wafam singsu thamki amadi lakliba saruk yaliba miyamga interaction su tawnaki Manipur lenga ki cabinet mifam amana lamdam asigi mafam khardagi use sungba yonbagi leiramba athingba lauthok kiba warep adu handokadabani haiduna coalition against drugs and alcohol kada amadi lamdam asigi tongan ba imalup singna sathrakba democratic oiba khongjang singi saruk ama oina ngasi su Imphal West district ki Saram Mayai Lekai community hall amadi Kameng Sabal dasu wakat mifam pangthokre wakat mifam adu lekai ani asigi mera paibi singa all Manipur women social reformation and development samaj nupi samaj amasung kadaga punna kusam naduna pangthokibani Salam Mayai Lekai community hall da pangthokpa wakat mifam aduda saruk yakhibi mera paibi lusingbi S ngangbina phongdokhibada haujik paliba sarkar asina yubu legalize tawgani hariba ase khulasigi nishabandi gi ima ibil singna sugya yaningde maram asina warep asigi mayokta saksilakpa khongjang singda lekai miyamna saruk yagani haiki wakat mifam aduda saruk yakhiba singna Manipur yu legalization tawba yaroi cabinet ki warop hando amasung yu dagi Manipur gi miyam kallu haibin singba kholau kyasu lauki Kaksing district ki hianglam wagai lamkhai kaithel gi hojik sathariba sengot sagatpagi thabak sing hianglam ACG MLA Dr. Y Radheshyamna hakthengna satun yakshin khre MLA gi khongsat aduda kaithel asibu sengot sagatpagi thabak pairiba Manipur Police Housing Corporation gi official singsu saruk yakhi loinana MLA gi maki dagi kaithel asi lakliba me thagi last week natraga June gi first week phawi manungda saba loinaba official singna pautak piki official singi maki dagi su MLA gi wafam adu thabak oina soidana onthokuna apiba matang manungla loisinduna sangana bonagani hai wafam thamki Kaksing wari Saram Lekai Jaleba New Baby English School da pick liba angang singi lemna lang bagi camp amangasi pangthokre New Baby English School na mahi masing tambada masamau phana thamba mathau tai haiba pandamda school asida mahi tamliba pick liba mahiroi singu Dr. DP Marshall Marine Child Specialist Subdivision Hospital More Dr. Mekham Thangja Pediatric MD District Hospital Sandel amasung Dr. Waikhom Joseph Senior Consultant Pediatrician District Hospital Sandel ahumna laing sathaki hairi Congress ki lusingba Rahul Gandhi bu Gujarat ki court amana sahi ani phadok pikiba pung kunmari gi manungda MP famdagi lauthokhiba amadi athuba matamda mahaki quarter dagi thokhinaba order thokhiba thongbu pre-plan manba thong amani haiduna Congress party nam afam kayada sathrakliba Jai Bharat Satyagraha ngasi Thawal Block Congress Committee su senduna Thawal atopam de leiba party office ta pangthokre party ki district president N Lukhoi secretary Y Basant amadi block ki karmi kayana singba na amuba marks amadi phi paiduna BJP bu yaningdaba kholau kyasu lauduna sathakhiba khongjang aduda Thawal Block Congress Committee ki president Inau Jugena phongdokhibada ngasi center amadi state government lengak pairiba BJP na India ki Fajaraba democracy bu khongaunare Rahul Gandhi bu lautuna paman mamongda dandi pikhiba asina democracy bu khongaunare haibasi taklei lengak asina yaningba wafam amabu hairabadi wani yaningdaba wafam amabu hairabadi police thajinduna phagani hektamak haiba
प्रजा मियाम की चिन मेनबा बीजेपी की लेंगाक असगी मायोक्ता अमदी राहुल गांधी बु कन्ननबा अमसुंग इंडिया की डेमोक्रेसी बु कन्ननबा संगसिलक्पा खोंगथांग खुदिंगदा थवाल ब्लॉक कांग्रेस कमिटीना सवुतकनी हाइबा वाफम कयासु फोंदोखि आर्टिस्ट सेमजिन साजिनबा डॉक्यूमेंट सिनदुना डिपार्टमेंट की मतेंग लौगनी हाइबगी वाखल थादोकपियु हाइना मणिपुर गवर्नमेंट की आर्ट एंड कल्चर डिपार्टमेंट की डिप्यूटी डायरेक्टर जी धर्मदास शर्मा फोंदोखरे JN मणिपुर डांस एकेडमी इम्फाल की ऑडिटोरियम द आर्ट एंड कल्चर डिपार्टमेंट की मियंग मखादा चीफ मिनिस्टर की आर्टिस्ट की टेंगबांग स्कीम की मखादा मणिपुरी असेंबल न पुथोकपा प्ले व्हेन द सन सेट की मतंगदा पांगथोक किबा वर्कशॉप कम प्रोडक्शन लोसिनबगी थरमदा अथोबे मिथुंग वेन सरुक यादुना मागना हाई मणिपुर से आर्ट एंड कल्चर की लम असिदा थोइदोंगना मालेमदा सक खंगनरी आर्ट की लमदा थबक थरम तौरिबा आर्टिस्ट सिंगबु मखोंग सोमबिबा योखत पीबगी तंगाई फदब लई CMAT हाइरिबा स्कीम असि लमदम असिगी आर्टिस्ट सिंगबु पुनिंग थौगनबा अमदी मखोइबु खरदंग ओरबसु याइफनबा हौदोखिबा स्कीम अमनी स्कीम असिगी मखादा हौजिक इंडिविजुअल आर्टिस्ट सिंग दा पेंशन पीबा यावना इंस्ट्रूमेंट लैबदा मतेंग पीबा गलोइनना मणिपुर लैरिबा तोंगान तोंगानबा कल्चरल ग्रुप सिंगदा अंगंबा मतेंग पीबा हौख्रे अमदी प्रोडक्शन ग्रांट की मखादा सु मतेंग पीरी इंडिविजुअल आर्टिस्ट सिंग अमदी कल्चरल ग्रुप सिंगनसु डॉक्यूमेंट पीबिरकपा दा नियम सुमना पीबिरओ सेमजिन साजिनबा डॉक्यूमेंट अमदी थबक्ति तौदना फोटो अमा हेक्ट कापलगा थाजिलकपा सेंथंग फंगनी हाइबगी वाखल थादोकपियु नदम असिगी कल्चरल ग्रुप सिंगना लैरिबा आर्ट एंड कल्चर की मसक मोंग सिंग मसक थोनबा होनबा अमदी योखनबा होनबदा लौरिबा थौदांग सिंग थागतफम थोई हाइबा दा हाइमन थोलoi मटुंग ताबदसु अहेनबा थौदांग लौरखिगनी हाइबगी अचेत पथाजब थमी हाइना जी धर्मदास शर्माना मखाताना फोंदोखि 150,000 मवाना फंगनगरा एक्टिविटीज तौदबा शॉर्टकट समझलगा फोटो थाजलगा केनो थाजलगा फर्क लोशन दिबा ग्रुप सियाव खिलति मदुगुमदुना मरमरना अदुगुमदुना फंगनेदा सुनादा क्वालिफाइड हो याम है फंगुयाबा ऑर्गेनाइजेशन के आम सुजिता ओरिजिन अदुना मदुगुमदु तौबिदना बेनिफिशियरी होइना ग्राम से फाइनेंशियल असिस्टेंस स्कीम की असिस्टेंस फंगबिरबिसिंगना सीरियसली इसदा फोकस तौबिरगा नेक सिंग थबक तौबियु हाय वाफन सिबी थमजगे जल जीवन मिशन की मखादा पब्लिक हेल्थ इंजीनियरिंग डिपार्टमेंट सेंडुना क्लीन वाटर एंड सैनिटेशन एम्पावरिंग कम्युनिटीज फॉर सस्टेनेबल डेवलपमेंट की पाउजल पुदुना मणिपुर की डिस्ट्रिक्ट मक्तदा चटकदबा बाइक रैली ngasi टेंगनोपल डिस्ट्रिक्ट ता थुंख्रे थासिगी अहुमदा PHED मिनिस्टर L सुसिंद्रोना हौदोखिबा डिस्ट्रिक्ट लेवल की अवेयरनेस कैंपेन की मनुसना चटखिबा ngasi रैली अदो खुमन लंपाक की पब्लिक हेल्थ इंजीनियरिंग डिपार्टमेंट की चीफ इंजीनियर संगई पाव वासुम वोना लमथाखिबनी ngasi लमथाबा अदुगा मरी लेना PHED की चीफ इंजीनियर संगई पाव वासुम वोना ngasi खोंगसत असिना इम्फाल दगी टेंगनोपल फावद लैबा मियामदा मरुओइना रैली असिबु उरिबा मियामदा क्लीन वाटर एंड सैनिटेशन की पाउजल असि पीबा ngamlagani masina मियामदसु वाखल हेना तहंदुना मियामना इसिंग लिकना अमदि कानून सुमना सिनबदा असबु मतेंग ओरगनि हाइकी ngasi खुमन लंपाक्तगी लमथाखिबा रैली अदुना टेंगनोपल गवर्नमेंट हाई स्कूल की ग्राउंड फावबा चटखिबा रैली अदुदा लंबी की मफम कयादसु पोस्टर्स सिंग थेतुना मियामदा अवेयरनेस की रैली अदुना लंफम योरबा मतुंगदा टेंगनोपल की टोंगान टोंगानबा मियाम यावदुना अवेयरनेस प्रोग्राम अमसु पांगथोखि अवेयरनेस अदुदा टेंगनोपल की SDOS सुरचंद्रा PHED टेंगनोपल EE कुस्पा थोदिंगजम यावना मरु ओइबा मियोय कयाना सरुक याखि अमदि तिल्लिबा मियाम अदुदा मणिपुर की ममिंग लेरबा सिसकपा सिंगना क्लीन वाटर एंड सैनिटेशन की पाउजल पीबा म्यूजिक कंसर्ट अमसु पांगथोखि चीफ मिनिस्टर्स कॉलेज महरोई ई सपोर्ट स्कीम CMCMESS मखादा ओरिएंटल कॉलेज की खंगतलबा महरोई त्रामरीदा स्मार्टफोन यथोपगी थोरम अमांग असई कॉलेज असगी कॉन्फ्रेंस हॉल दा पांगथोखरे डिपार्टमेंट ऑफ पॉलिटिकल साइंस असिस्टेंट प्रोफेसर कोंखाम बिप्लब ना थोरम अदुदा स्मार्टफोन फॉर स्मार्ट लर्निंग हाइब टॉपिक ता वांगांखी थोरम अदुदा प्रिंसिपल डॉक्टर S रंजित आइका की कोऑर्डिनेटर CS सोमरेंद्र डीन ऑफ आर्ट्स डॉक्टर G रानीता डीन ऑफ साइंस डॉक्टर KS कैनाहनबी अमदी हेड ऑफ डिपार्टमेंट ऑफ केमिस्ट्री एंड
AMCTA की President M Lokendro amadi college asigi teaching staff singba singsu thormadru sok yakhe Bharatiya Janata Party Yuva Morcha Technopol Mandal Sinduna Indo-Myanmar border town Moreda sit sengmagi thabak chathakri ngasi letpau hawkip Minister Tribal Affairs and Hills Horticulture and Soil Conservation na lusingduna Indo-Myanmar border town Moreda Bharatiya Janata Party gi nipugumdoi suba mapok kumon ga mari lenana Bharatiya Janata Party Yuva Morcha Technopol Mandal Sinduna Mored town Lunan Lehenba Haiba Pandamda sit sengmagi thorom adu More police station dagi horaga Indo-Myanmar Friendship Gate number 2 yauna atai mafam kaya sit sengmagi thorom pangthoki Mr. Lepau Hawkipna dukan phamliba sing amadi pofam phamliba miyoi singda amot akai kaya lambida nangthokpagi mahut dustbin da oina hapsinbina basu khangan ki hairi CPI gi lusingba ama oiramba comrade RK Tamphasana lekhidabda CPI khakki natana Nadam asigi achoba mangjaba amani haina CPI National Council gi Control Commission gi Comrade Dr. M Narana Phongdokre ngasi Comrade RK Tamphasna khangudana lekhidaba da mahaki thawai yaudraba haksang da Rukmol tengto leiba CPI gi office ta ikai khumnaba utuna haikal lekat tambagi tharomda wafam asai Comrade M Narana Phongdokhibani Ningsing baya bade Comrade RK Tamphasna ase kumjali singam samapan humram doida nambol thiam gi leikhidraba RK samungau gi masanupani mahakna hingli matamda leba asigi singthaningai oba thabak thorom kaya toromi CPI gi oina sahi tara nambol amadi oinam kendra gi oina secretary gi pham puram ki CPI Manipur State Council gi councillor oiram khiba ga loinana Bishnupur District Lomi Lok ki secretary gi phamsu puram khiba tanglaba Misak ama oiram ki Comrade asai masagi phirep leiba mioi ama oiram bada natana kathok paga loina leita lairba miyam gi sakhot thorang gi damak amadi nungai yaifana bagi damak thabak kaya tarami loina lamdam asida fundaminali ba kangluk maseni marakta nungsi chanana leminana ba honabada achobut thodang lorum khiba mioi ama su oiram ki mana lekhidaba haiba asai Manipur miyam gi mention ba ngamloi daba achoba ahoba ama oirhorgani haina mahang makhatana phongdokhi iramdam asigi sagel mixen oiriba khwaran ima kaithel asida nong ngadringai da lakliba ase imung puba ngamnaba nomagi sarat tanba laklibani masu singi maingal da selfie post tawduna tawba yengba lakpanate haina working committee khwaran ima kaithel gi ko convener assem nirmala phongdokre nasi khwaran ima kaithel da working committee khwaran ima kaithel na sinduna khwaran ima kaithel ahum sitharakpagi kanbinaba sangsin khiba khongjanga mari leinana mangna hai lengakna lamphel supermarket ta achoba kaithel lama saduna thamlabasu masa masagi tarang lising ama hena porpham sing kansinduna ming tharaga leire amromda khwaran ima kaithel ahum gi akoibada na state vendor kaya phamjilakpana kaithel sangmanungda yoliba ima singi pot sittabagi lengakta hanjin khan khraba matung wanringai charak asida lengakna smart city gi mingda kaithel number 1 amadi 3 ani gi sangpham masinda sambal khajin nana pot sittanabagi achowa maram ama ohelakpana kaithel sing sangmanungda phamliba ima singda nomagi awawa henjilakle sithrakle haina su phongdokhi khongjanga duga mari leinana working committee khwaraman ima kaithel gi ima singna kaithel gi akoibada satuna street vendor phamliba ima singda amuk hana phamdana basu khanghan khi hairi ngasi Manipur Government Services Federation gi miyeng makhada Jirbam District Employees and Teachers Coordination gi oiba mifam ama Kasturba Girls High School gi da pangthokre mifam aduda Purujit Lariyangbam General Secretary MGSF A Indubla Devi Treasurer MGSF Retired AI ZEO Jirbam Sanasam Lalmani Amadi Headmaster Sok Nekra High School CH Dhiren Singh na President Member Singhoina Daisa Phamki L Purujit Singh General Secretary MGSF na meeting ga mari leinana haikibada Jirbam da leiba employees singna masagi thabaktagi potharba matungda pension launa bahonabada sahi ani sangi hairiba kaya sing asida angamba mateng pangjage haibu wafam sing thamki loinana lakliba April gi tang 3 ta demand 9
ꯐꯪꯅꯕ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯁꯤꯖꯋꯥꯛ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯗꯁꯨ ꯄꯨꯟꯅ ꯁꯔꯨꯛꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯁꯥꯔꯚꯤꯁꯦꯁ ꯐꯦꯗरेशनꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯣꯅꯖꯤꯠ ꯂꯥꯏꯔꯤꯛ ꯌꯦꯡꯕꯝꯅ ꯂꯨꯆꯤꯡꯕ ꯃꯦꯝꯕꯔ 9ꯅ ꯁꯥꯕ ꯇꯤꯝ ꯑꯃ ꯖꯤꯔꯤꯕꯥꯝꯗ ꯉꯔꯥꯡ ꯊꯨꯡꯂꯈꯤꯕꯅꯤ ꯉꯁꯤꯒꯤ ꯃꯤꯐꯝꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯁꯥꯔꯚꯤꯁꯦꯁ ꯐꯦꯗरेशन ऑफ जिरीबाम डिस्ट्रिक्ट कौबा मेंबर 39 साबा अदुगा मियोय 3 साबा एडवाइजरी कमिटी अमसु सेमखी ए सरोजा एल फांटोमा सिंह एमडी नहीन लश्कर अमदी एम रोमियो सिंहना पतंगसिना प्रेसिडेंट जनरल सेक्रेटरी ट्रेजरर अमदी पब्लिसिटी सेक्रेटरी ओइना मिफमना खनकी हायरी तेलंगाना लुपा करोड़ 38,000 चंगदबा प्रोजेक्ट कया पाखनबगिदमक प्राइम मिनिस्टर नरेंद्र मोदी हैदराबाद उरेप युंग तमख्रे अमदी सेकंदराबाद तिरुपति वंदे भारत एक्सप्रेस लमथाख्रे थरमदुदा प्राइम मिनिस्टर नरेंद्र मोदी हाइकिबदा ऑपरेशन पार्टी सिंगी लुसिंग सिंगी मायोक्ता सेंट्रल प्रॉप एजेंसी सिंग सिनै हाइदुना ऑपोजिशन सुप्रीम कोर्ट चलुबदा सुप्रीम कोर्ट यारखिद्रे हनकदा कांग्रेस लुसिंगदुना पॉलिटिकल पार्टी 3 पेटिशन अमा सुप्रीम कोर्ट फाइल तौदुना ऑपोजिशन पॉलिटिकल लीडर्स सिंगी मथकता क्रिमिनल केस क्या पांसिनबगी थबक हेंगतली हाइखिबनी अदुम ओइनमक सुप्रीम कोर्ट ना ऑपोजिशन की पेटिशन अदु लौखिद्रबनी हाइखि हौजिक अरोइबदा मरोइ पाउ पिजरी C20 India 2023 वासुदेव उत्तम बक्कम नेशनल कॉन्फ्रेंस ngasi Mr. N. Brianna Haudokre. Media focus on demand reduction of drugs as part of war on drugs ki haiba hiramda media awareness workshop pangthokre. Artist singer Semins Hajinba documents sing sinaduna department ki mateng logani haiba wakal thadokyu haina Art and Culture Department ki Deputy Director J. Dharmraj Sarmana Haudokre. Loinana Telangana da Prime Minister Narendra Modi na lupa crore sing trama thu chahum changa pahet kadaba project kaya gi urep yung tamkhre tari ngasi gi di image forum sandok seba matang asel rojere nyam ongkana khulumjari